Indo-Pakistan War 1971 Indian Security Force na thauna laina lanthena khiba adubo ningsing boine state asitasu Vijay Diwas thouram ngasi first MRG banquet hall da Chief Minister Nongthomam Biren na athoiba mithunglen oiduna pangthokkhre athoiba mithunglen gi warol piraduna CM na hai hanadi India na mapalam dagi chada marfudra defense ge polam loramba adu hojikti atmani Var Bharat Abhiyan ki makada defense ke polam sing mapalam de export to bangam le haina phongdokhe security force ke makok thongbo officer sing na saru yaduna pangthokhiba thoram adu da mak na makha tharaduna Myanmar markai da military juntan akan mamong da counter attack satharakliba asina maram oiduna lamdam asigi border area da leriba security force sing khara hena alert leiba mathok tai counter attack asina maram oiraga Manipur da ain kaina changsalakliba sing asi humanity ground da India am state government na changjafam piba khaktane khul tasindana ba akan mamong da biometric lobagi thabak chu sathari biometric lobagi thabak asi hena mapung phana bagi tamak police department na civil team yauna mathau taba khudimak puraga influx leriba mafam sing da chatna naba wafam phongdokhe Bharat ke prime minister ki makhada yumlo na balebak singa India ga leramba mari hena fagat pangam lei Manipur da su irang na maram oiraga miyam na chathok chasin tawbuda khudongcha da kaya mayok nariba asi kok naba lambi yat pa hore taseng namak ki oina di hojik chathok chasin tawbuda apan balaitrabani miyam na akiba pokpigano haina phongdokhe 71 की Indian Army ने तो खिबर रोल ngasisu Indian Army adudagi hena saruk sama hena apangal kalle kai singe batagudabu situation के मुताबिक somebody is thinking कि जो हम चाहता है उसको अभी करो लेकिन आर्मी का और एज ए chief minister or as a home minister we cannot do that balance yang बताए situation yang बताए सब अपने आदमी है सब अपने भाई बहन लेकिन जो इलीगल है वो इलीगल है आईन यादव मपानदगी लाकवा वो तो भी इलीगल नहीं but those who are in the inside the country those who are the citizen of India adudi we cannot differentiate equally treatment भी बताओगे कोई पुनमति अदुगुम्बगी मतंग द खरा कंफ्यूजन लेगनी अदुने कोई मयाम पुन्ना मणिपुर से याम थुना थुब मतम द नॉर्मल सी हानगी मणिपुर रो हानगे दु कर्म मणिपुर always Manipur stood in the last 6 years first second third in the entire competitions